ꯑꯩꯒꯤ ꯃꯌꯥꯝꯗ ꯑꯩꯅ ꯊꯝꯖꯅꯤꯡꯕ ꯋꯥꯐꯝꯁꯦ ꯑꯗꯨꯝ ꯊꯝꯃꯒ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯁꯦꯚ ꯇꯧꯔꯒ ꯊꯝꯖꯔꯝꯒꯦ ngarang nahandagi mayamna soina khangbiramani aikoigi hojik next month premiere tawnaba honazariba film aikoigi oneness ki interview dagi haifet aikoigi mayamna tabada nungaitaba aduragidi khatang sokpa ko mayamna fazadabani haina sudum lauba aikoigi wahi khara mayamda yaukhre ado chumme ai defense tawzaroi ai aikoigi crew gi maikaidagi aikoigi team member gi chekchil hodaba wahi haiba tare ko mioi bhaibase akoi asoiba adum yawi soiroi haibase yade ado main tawraga soigiba yaukhre ado aigi maikaidagi aina oina mayamda haizari aduga just aina mayamda appeal tawjaningba aduga mayamda request tawjaningba se kaino hairagadi aisu hoi ngarangdagi nahandagi call mayam lae messages mayam lae ado react tawroigi haina khalle ko ado viral chatkriba mayamna uriba clip se ai isamakki aigi film haitare ne aina 2020 dagi hotna zaraga handak khaktang final stage fo yauraga post production loiraga films gi final stage yauraga aigi manglan do haitare ko mangphang naramdai November mangphang naramdai sida sumaya tawbase as a team oinasu adudagidi aigi isana hona jarakpa aigidi kai haine mahei haigadra yam kuina si films mu oina bo narakpa yam wajarakpa akoi social resistance mayam lay adudagi taboo topic nina ko mayam adumbado mayam lay ado sorry ekoi kaino se hoi mayamna kaino sawiriba adudagidi hairiba mayamdo understand loi tawe aduna su react tawroi haina kal ai react tawbasu nachade ado just mayam da ina request tawjuning base film haibase cinema haibase collaborative medium ne ko ado life se thar oige tawbani ko film se collaborative medium ne aduna mayam film am oina bonara pa team member mayam am yawi ko adagi ai isana haidi yamna kaino to haning bi bodo ai ju ngang da bo wa loi mix up tawre hoi film se collaborative medium ne ado mi mayam yawi ai isa ge effort tagi horaga sale mayam changi aduga adum topic se manadabani na ko mayam katang matam changre oina bon arakpada pakhatpa adudagidi thingjanbigidra kaina khanbagi tawba mayam loi oiraga handakse film je censor board na ju kemta thingba bibidana ayaba bibire eko loi loira kanda aduga mu film forum na ekoi manipur film forum na ju film je yenga kanda harau na kemta thingbam ta leitana pabung surja kanta na yam phasna haibire aduga approve tawbire aise adegi 2020 dagi hawrokpani na 24 yaure adu film je release tower again finally matam lepe ko November 24 je duga ai je mi yam dei je de ai da sing na mayam da mi le je de ko hai de film
ꯑꯩꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯇꯤꯝ ꯍꯥꯏꯇꯥꯔꯦꯀꯣ ꯄ꯭ꯔꯤꯌꯥꯀꯥꯟꯇ ꯄ꯭ꯔꯣꯗꯛꯁꯟꯁꯀꯤ ꯇꯤꯝꯗ ꯌꯥꯎꯕꯤꯔꯤꯕ ꯑꯩꯒꯤ ꯇꯤꯝ ꯃꯦꯝꯕꯔ ꯈꯛꯇꯪꯅ ꯑꯟꯗꯔꯁꯇꯦꯟ ꯇꯧꯒꯅꯤ ꯁꯤꯒꯤ ꯐꯤल्मꯁꯤ ꯑꯣꯏꯅꯕ ꯍꯣꯠꯅꯔꯛꯄ ꯀꯥꯟꯗ ꯃꯇꯝ ꯀꯌꯥꯝ ꯆꯪꯈꯤ ꯍꯥꯏꯕꯁꯦ ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯑꯩ ꯐꯤल्म ꯄ꯭ꯔꯤꯃꯤꯌꯔ ꯇꯧꯅꯤꯅ ꯇꯧꯔꯤꯁꯦ ꯑꯩꯒ ꯍꯟꯗꯛꯀꯤ ꯋꯤꯗꯤꯟ ꯗꯤꯁ ꯃꯟth ꯊꯦꯡꯅꯕ ꯃꯤ ꯃꯌꯥꯝꯅ ꯂꯣꯏ ꯈꯪꯉꯝꯒꯅꯤ ꯀꯅꯥꯝꯇ ꯂꯩꯇꯦꯕ ꯑꯩꯒꯤꯗꯤ ꯑꯩꯒꯤ ꯕꯦꯀꯤꯡꯗ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯂꯩꯇꯦ ꯐꯥꯔꯁ ꯑꯣꯐ ꯑꯣꯜ ꯑꯩꯒꯤꯗꯤ ꯏꯆꯦ ꯅꯠꯇꯅ ꯀꯅꯥꯝꯇ ꯑꯗꯨꯝ ꯑꯩꯒꯤ ꯕꯦꯀꯤꯡꯗ ꯂꯩꯇꯦ ꯑꯗꯨꯝ ꯃꯤꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯑꯩꯒꯤ ꯍꯥꯟꯅꯒꯤ up close ꯇꯧꯕ ꯃꯇꯝꯗꯨꯗꯒꯤ ꯃꯌꯥꯝꯅ ꯁꯨꯝ ꯂꯥꯟꯅ ꯎꯈꯤꯕꯒꯤꯀꯣ ꯑꯗꯨ ꯃꯇꯝꯗꯒꯤ ꯑꯗꯨꯝ ꯃꯔꯝ ꯂꯩꯇꯅ ꯑꯩꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯗꯕꯒꯤ ꯇꯥꯏꯞꯇꯁꯨ ꯑꯗꯨꯝ ꯇꯧꯕꯅꯦ ꯑꯗꯨꯒ ꯑꯩ ꯑꯗꯨꯝ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯅ ꯑꯩ ꯑꯗꯨꯝ ꯐꯦꯁ ꯇꯧꯏꯀꯣ ꯃꯌꯥꯝ ꯑꯗꯨꯗ ꯍꯥꯏꯗꯤ ꯐꯤल्मꯁꯤꯗ ꯁꯦꯜ ꯃꯌꯥꯝ ꯆꯪꯈ꯭ꯔꯦ ꯑꯦꯐꯔꯠ ꯃꯌꯥꯝ ꯆꯪꯈ꯭ꯔꯦ ꯑꯗꯨꯗꯩꯗꯤ ꯑꯩꯅ representation amtang leihoradi khoi queer community gi haina film je tawre finally loiraga haidi aina chingnaramba mayam dasu film forum na approve tawbiba adu lagi di rao rao na adari di has kuina honna jara ko je mai ya le ko ai khoi je premiere to phangdure kaina khale adu mayam tickets se film gi hojik tickets thari ba adu lagi poster thel mem ai aina loi semjei ba at least sale kara dang oi su ai ha save to bang amount ba haina ticket number chalu mafam da su hangbiu poster number chalu mafam da su hangbiu invitation card tagi tickets tagi isana loi mak sai aduga poster thet bazu isana chatle booking ma to bazu isana chatle loi mak isana gari ma cham thawraga ko Jupiter am lai khoi chegi adu thawra adum chatle film je yamna ina miyam da yoning ba adum ba aya hoju hona je ko film sigi matang da aduga ai je Bombay da ga khoi gi South Asia's gi biggest queer film festival is chachore mayam na pau da kai da ubi basu yaram be hai udi pubi da yaram basu yai aduma in tawzu bani ado wai artist amaki mi je soi da bangam kanam ta lei banate soi khre adu akhoi zu khangjai aduna aina defend to banate ko ai defend su to se de akhoi gi side tagi lande haibadu ma de ai zero edu ergasu just a month away haigadra film jing aisal akan ithan da khotna jabani na kanam ta su leiti ai de kanada hairu ni ko ai de mayam na nungsi biraga mayam na la aga ying biga do film jing matam jida ai ni naina pamjadi ba target chahi ahum mari khotna jarak pasibu loyadra ne khanba gi chingna tabra leibra haibadu di leitaba natte ba ko adu ngarang nahan de calls am ta pai de react su tau de hujikan de adu sum mafam da chalur sama da chalur sum nai sum hire ko do ngai te adu mayam de na just sizing be si khakta ni ho aina mayam gi khut pairaga chingaga film yengu law haiba ngambadi adu gi ai gi tik natte artist amu oina thaseng na film pamjiruba moina thamoi sengna di taujai ai ga work to minariba mi mayam da su dum hangbiu ko yamna kupna mayek sengna thabak tawbuju pamjai adugi mathakta ai di thaba amma tawba kanda mi gi approval ngairaga adagi mi ngairaga mi chenaraga leiba pam mi da su oide loina itanda sum hona jaraga tawpanina mayamna hojik hoi isa je ngarang de sum kaino namjalaga sum phambado swai sum nungai tabdo adugi haidokraga thoba ma lakjerani na khanbadu na fare adubu loina mak manipuri miyam punamak ta ina appeal tawjabasi film haibasi mi ama khaktang na semba nate mi ani khaktang na semba nate wari ama sagalakpagi idea ama form torokpadagi ko oina ba khotnarakpa post production loiraga release tawba ba yamna sangba process ni mi miyam ama involve tawi effort mayam ama changi sale mayam ama changi matam mayam ama changi aduna atopa entire team gi effort ki su khanbiu yingbiu